ꯑꯌꯥꯕ ꯑꯣꯏꯍꯟꯕꯤꯔꯦ ꯅꯈꯣꯏꯗ ꯔꯣꯖꯥꯒꯤ ꯑꯍꯤꯡꯗ ꯅꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯒ ꯍꯛꯇꯤꯟꯅꯖꯕ ꯃꯈꯣꯏꯁꯤ ꯅꯈꯣꯏꯒꯤ ꯐꯤꯖꯣꯜꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯈꯣꯏꯒꯤ ꯐꯤꯖꯣꯜꯅꯤ ꯑꯜꯂꯥꯍꯅ ꯈꯪꯉꯤ ꯅꯈꯣꯏꯅ ꯅꯁꯥꯕꯨ ꯅꯝꯊꯥꯛ ꯇꯧꯖꯩ ꯍꯥꯏꯕ ꯑꯗꯨꯅ ꯃꯥꯅ ꯅꯨꯡꯁꯤꯅ ꯑꯣꯟꯁꯟꯕꯤꯔꯦ ꯅꯈꯣꯏꯗ ꯑꯃꯁꯨꯡ ꯉꯥꯛꯄꯤꯔꯦ ꯅꯈꯣꯏꯕꯨ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒ ꯐꯝꯗꯤꯟꯅꯖꯔꯣ ꯑꯗꯨꯒ ꯊꯤꯖꯔꯣ ꯑꯜꯂꯥꯍꯅ ꯅꯈꯣꯏꯒꯤꯗꯃꯛ ꯏꯕꯤꯈꯤꯕꯗꯨ ꯆꯥꯎ ꯊꯛꯎ ꯅꯈꯣꯏꯗ ꯃꯌꯦꯛ ꯁꯦꯡꯂꯛꯄ ꯃꯇꯝꯗꯨ ꯌꯧꯗ꯭ꯔꯤꯐꯥꯎ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯑꯉꯧꯕ ꯂꯪꯂꯥꯅ ꯑꯍꯤꯡꯒꯤ ꯑꯃꯨꯕ ꯂꯪꯂꯥꯗꯒꯤ ꯑꯗꯨꯗꯒꯤꯗꯤ ꯃꯄꯨꯡ ꯐꯥꯍꯜꯂꯣ ꯔꯣꯖꯥꯗꯨ ꯑꯍꯤꯡ ꯌꯧꯔꯛꯇ꯭ꯔꯤꯐꯥꯎ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯐꯥꯎ ꯑꯗꯨꯕꯨ ꯐꯝꯗꯤꯟꯅꯒꯅꯨ ꯃꯈꯣꯏꯒ ꯅꯈꯣꯏꯅ ꯏꯇꯤꯀꯥꯐꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯁꯖꯤꯠꯁꯤꯡꯗ ꯃꯈꯣꯏꯁꯤꯅꯤ ꯑꯜꯂꯥꯍꯅ ꯊꯝꯕꯤꯔꯤꯕ ꯄꯟꯈꯩꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯨꯒꯅꯨ ꯑꯁꯨꯝꯅ ꯃꯌꯦꯛ ꯁꯦꯡꯍꯟꯕꯤꯕꯅꯤ ꯑꯜꯂꯥꯍꯅ ꯃꯥꯒꯤ ꯑꯌꯥꯠꯁꯤꯡꯕꯨ ꯃꯤꯑꯣꯏꯕꯗ ꯃꯈꯣꯏꯅ ꯆꯨꯝꯅ ꯆꯠꯆꯕ ꯑꯣꯏꯖꯅꯕ ꯑꯗꯨꯒ ꯆꯥꯊꯣꯛꯅꯒꯅꯨ ꯅꯈꯣꯏꯒꯤ ꯅꯆꯥꯛꯅꯔꯜ ꯅꯈꯣꯏ ꯅꯁꯦꯜꯒꯤ ꯅꯔꯛꯇ ꯑꯔꯥꯟꯕ ꯄꯥꯝꯕꯩꯅ ꯑꯃꯁꯨꯡ ꯃꯗꯨ ꯀꯠꯀꯅꯨ ꯑꯉꯝꯕꯁꯤꯡꯗ ꯅꯈꯣꯏꯅ ꯆꯥꯁꯤꯟꯅꯕ ꯃꯤꯁꯤꯡꯒꯤ ꯃꯥꯜꯒꯤ ꯁꯔꯨꯛ ꯑꯃ ꯄꯥꯞꯀꯤ ꯂꯝꯕꯤꯗ ꯅꯈꯣꯏꯅ ꯈꯪꯅ ꯈꯪꯅ ꯃꯈꯣꯏꯅ ꯅꯉꯣꯟꯗ ꯍꯪꯉꯤ ꯊꯥ ꯄꯥꯟꯈꯠꯂꯛꯄꯒꯤ ꯃꯇꯥꯡꯗ ꯍꯥꯏꯌꯨ ꯃꯈꯣꯏꯁꯤ ꯃꯇꯝ ꯈꯪꯅꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯑꯃꯁꯨꯡ ꯍꯖꯀꯤ ꯅꯈꯣꯏꯅ ꯌꯨꯝꯁꯤꯡꯗ ꯃꯅꯤꯡꯊꯣꯡꯗꯒꯤ ꯆꯪꯕꯗꯨ ꯆꯨꯝꯅ ꯆꯠꯄꯒꯤ ꯊꯕꯛ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕꯁꯨꯡ ꯆꯨꯝꯅ ꯆꯠꯄ ꯍꯥꯏꯕꯗꯨꯗꯤ ꯑꯜꯂꯥꯍꯕꯨ ꯀꯤꯖꯕꯗ ꯂꯩꯕꯅꯤ ꯑꯗꯨꯅ ꯆꯪꯉꯨ ꯌꯨꯝꯁꯤꯡꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯊꯣꯡꯁꯤꯡꯗꯒꯤ ꯑꯗꯨꯒ ꯑꯜꯂꯥꯍꯕꯨ ꯀꯤꯌꯨ ꯅꯈꯣꯏꯅ ꯃꯥꯡꯒꯜ ꯑꯣꯏꯖꯒꯦ ꯍꯥꯏꯔꯕꯗꯤ ꯑꯗꯨꯒ ꯊꯦꯡꯒꯥꯏꯅꯧ ꯑꯜꯂꯥꯍꯒꯤ ꯂꯝꯕꯤꯗ ꯅꯈꯣꯏꯗ ꯂꯥꯜ ꯇꯧꯔꯛꯄꯁꯤꯡꯗꯨꯒ ꯑꯗꯨꯕꯨ ꯉꯝꯈꯩꯗꯤ ꯍꯦꯟꯗꯣꯛꯀꯅꯨ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯅ ꯅꯨꯡꯁꯤꯗꯦ ꯉꯝꯈꯩ ꯂꯥꯟꯊꯣꯛꯄꯁꯤꯡꯕꯨ ꯍꯥꯠꯂꯨ ꯃꯈꯣꯏꯕꯨ ꯅꯈꯣꯏꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯗꯨꯅ ꯐꯥꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯗꯨꯒ ꯇꯥꯟꯊꯣꯛꯎ ꯃꯈꯣꯏꯕꯨ ꯃꯈꯣꯏꯅ ꯅꯈꯣꯏꯕꯨ ꯇꯥꯟꯊꯣꯔꯛꯈꯤꯕ ꯃꯐꯝ ꯈꯨꯗꯤꯡꯗꯒꯤ ꯑꯣꯠ ꯅꯩꯕꯅ ꯍꯦꯟꯅ ꯐꯠꯇꯕꯅꯤ ꯃꯤ ꯍꯥꯠꯄꯗꯒꯤ ꯑꯗꯨꯕꯨ ꯊꯦꯡꯅꯒꯅꯨ ꯃꯈꯣꯏꯒ ꯈꯨꯠ ꯊꯥꯒꯅꯨ ꯃꯈꯣꯏꯗ ꯃꯁꯖꯤꯗ ꯑꯜ ꯍꯔꯥꯝꯗ ꯃꯈꯣꯏꯅ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯅꯈꯣꯏꯗ ꯈꯨꯠ ꯊꯥꯔꯛꯇ꯭ꯔꯕꯗꯤ ꯀꯔꯤꯒꯨꯝꯕꯁꯨꯡ ꯃꯈꯣꯏꯅ ꯅꯈꯣꯏꯗ ꯈꯨꯠ ꯊꯥꯔꯛꯂꯕꯗꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯥꯠꯂꯨ ꯃꯈꯣꯏꯕꯨ ꯑꯗꯨꯝꯅ ꯂꯃꯟ ꯁꯤꯡꯒꯗꯕꯅꯤ ꯊꯥꯖꯗꯕꯁꯤꯡꯗ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯂꯦꯞꯈ꯭ꯔꯕꯗꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯗꯤ ꯀꯣꯛꯄꯤ ꯍꯩꯕꯅꯤ ꯀꯟꯕꯤ ꯍꯩꯕꯅꯤ ꯑꯗꯨꯒ ꯊꯦꯡꯒꯥꯏꯅꯧ ꯃꯈꯣꯏꯒ ꯃꯤꯑꯣꯠ ꯃꯤꯅꯩ ꯂꯦꯞꯇ꯭ꯔꯤꯐꯥꯎ ꯑꯃꯁꯨꯡ ꯙꯔꯃꯕꯨ ꯑꯣꯏꯗ꯭ꯔꯤꯐꯥꯎ ꯁꯨꯞꯅꯒꯤ ꯑꯜꯂꯥꯍ ꯈꯛꯇꯒꯤ ꯀꯔꯤꯒꯨꯝꯕꯁꯨꯡ ꯃꯈꯣꯏꯅ ꯂꯦꯞꯈ꯭ꯔꯕꯗꯤ ꯌꯦꯡꯊꯤꯅꯕ ꯊꯥꯗꯣꯛꯀꯗꯕꯅꯤ ꯁꯨꯞꯅꯒꯤ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯅꯠꯇꯅ ꯑꯁꯦꯡꯕ ꯊꯥꯗ ꯂꯃꯟ ꯈꯨꯝꯕ ꯌꯥꯕꯗꯤ ꯑꯁꯦꯡꯕ ꯊꯥꯗ ꯈꯨꯠ ꯊꯥꯔꯛꯄ ꯃꯇꯝꯗꯇꯅꯤ ꯑꯗꯨꯒ ꯑꯊꯤꯡꯕ ꯊꯨꯒꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛꯀꯤ ꯀꯤꯁꯥꯁꯀꯤ ꯅꯤꯌꯝ ꯂꯩ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯅꯈꯣꯏꯗ ꯍꯦꯟꯖꯤꯜꯂꯛꯂꯕ ꯅꯈꯣꯏꯁꯨ ꯍꯦꯟꯖꯤꯜꯂꯨ ꯃꯉꯣꯟꯗ ꯃꯥꯅ ꯅꯈꯣꯏꯗ ꯍꯦꯟꯖꯤꯜꯂꯛꯈꯤꯕ ꯑꯗꯨꯒ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯑꯗꯨꯒ ꯀꯤꯌꯨ ꯑꯜꯂꯥꯍꯕꯨ ꯑꯃꯁꯨꯡ ꯈꯪꯉꯨ ꯑꯜꯂꯥꯍꯗꯤ ꯂꯣꯏꯅꯕꯤꯕꯅꯤ ꯆꯨꯝꯅ ꯆꯠꯆꯕꯁꯤꯡꯒ